Montombingi mathakta lokhatpa FIR khudakta handokadavane Kuki NP Tengnopal. Indigenous Tribal Leaders Forum ITLF ki General Secretary Montombingi mathakta FIR lokhatpa maram chade athuba matamda Churachandpur Police na mahaki mathakta lokhaliva FIR handokadavani haina Kuki NP Tengnopal na haire. Kuki NP Tengnopal na ngasi thadorokpa cherol amada Montombingi mathakta siriba maral singadu akanba maongda yaningda phongdorokpaga loinana Mahaki mathakte FIR khudakta handokadavane karigumba handoktrabade matungda thoglakpa phaphatta NBRN laingakna pugadavani haire. Center na masak khanglabasu khangdrabasu Kuki zo miyamna khundariba Manipurgi mafamsingda tokhaiba laingak ama athuba matamda linglagani haina ITLF ki General Secretary Montombing na phongdokiba wafam amagi matangda State laingakna mahaki mathakta lokhalakpa action da Churachandpur Police Station ki OC N Thangjamuan na Montombingi mathakte FIR ama lokhatkibane cherol aduna makha taraduna NBRN na lusingba Manipurgi Taliban laingak asina Kuki zo miyambu maru phangna muthanaba leptana thabaksing lokhatle Center laingak na khanggadavade matamama India gi ningtambagi yahuda Kuki zo gi miyoi kaya ama Netaji Subhash Chandra Bose ka loinana lanthengnakhibani haibase kawroidabani haiba wafam su thamlakle ITLF ki khonjel Kuki zo miyam gi khonjel ne maram asina Montombingi mathakte FIR lokhat pai base Kuki zo miyam gi mathakte FIR lokhat paga chap manai haire